Manipurgi Lomi Silinau Singna, Mahimarong Manama Sing Amadi, Logu Singuga Mari Lainava, Wahanggi, Paokhum Pibi Nabagidama Nasi, Akashvani Imphal Studio da, Lingsindana Levirivasi, Dr. Pangeijam Bijaya Devi, Subject Matter Specialist, Horticulture, KVK Bishnupur District ni, Ahan Mokta Dr. Bo, Akashvani Imphal Studio da Thouram Nokshari. Thagachari. Dr. Ngasigi, Ahan ba Lokachariba, Wahangasi, Khunganggi Thouram Pubiriba Tatonamadi, expert pu, Ikai Komnazavagaloinana, Kurumjari Haina Hobiraklaga, Wahang Hangbirakliba Mioyasi, Kontha Ahaluptagi Laisram, Netrajitni, Hangbirakliba Wahangasina, Taton Aigi Law Sangam Amakak Uzavani, Fauna, RCM 13 Thajavani, Laihau Laimandana Fausi, Pamandana Tugadore, Kari Hida Kablaga Fausi, Mara Chet Kadage, Tudanaba Kari Taugadage Takpira U, Punsigi Kauzeroi Habirakpani. Hoi, I, Kogi Netrajaki, Wahangsi, Pakumoina Pizage, Kogi RC Manifo, 13 Haribasi, Kogi rice variety, the Makalsi, Kogi Yamna Wangba, Dugumba Makaldi Nate, Aduna, Lehausi Yamna, Pabagiwa Natragasu, Akoina. Pot ama haibadi rice pu egera any kariguma pot ama tharabadi koina scientific oiba mongda thahobo sisu yamna darkar ni aduna nitrogen lofam si koina har hapadasu kari kari happy gi haibadi koi khangba ngamdare adum oinamak hujik tutharakpa natraga tutharakke tawre haina haibiriba wafam si yamna koina section ningai oiba wafam ni haibadi akoina lawsi haidi thaba matamda akoina bigyani oiba mongda hakoina da hairagasu chapchana mai gi darkar oiba har khatamak koina hapase darkar oi khudam oina hairabada khujik hairiba fausigi variety si koigi hapa matamda urea SSP MOP gumba adugumba hapa kansida masagi chang ama lejari haijariba ko aduna hapa si akoina khudam oina pari amagi changda haijarabada koigi urea sina chamaga kuntra haibadi 130 kg ohenba darkar oiba aduga SSP jina 250 kg darkar oiba aduga MOP sina 50 kg hapa darkar oiba aduna koina hena hujigi tudharake tawi natraga tudhadore or tudhare hairibasi koina mana har hapa matamda hairiba changsi chapchana haibadi hairibasi su koina urea sina ahum thongna happy basi darkar oiba aduga potas ki saruk sisu koina phajana ningthijana hujik haijakriba changdu aina thariba lofam dugida koina kaya darkar oge habdi sangam ma tharaga na mari thongna yenthoga hairiba du darkar oi haibana chingba adagi SSP su mangaire happy hobasi yam darkar ni aduga chapchana sigi koina hapam thokba koigi harse hapkhraba haibadi koina urea sisu ahum thongna ga yenthoga arembasina mu numit nifu mangani suba tako aduda mukshu hapa aduga mukshu mu khoigi numit kuntra dena kuntra manga da mu hapa the 45 days da mu hapa haibana chingba se leiba se chap chana happy ba darkar oi aduga mukshu mu khoina hujiki tudharakadore natraga tudhare phaugi tudhare hairiba sigi oiba yabasi har hapa matamda niyom chumna haphudaba haiba sima leire ko aduga mukshu mu khoina isingju har hapa kan sideista khoigi isingje lehandabi da hapa hana khra leiraga ju phauji thaba matamda inchi ama ko amma makhaimu leiba ising leigadaba adudai phatokpa haibana chingba tangkak ki leiriba ko akoi macha polokpa matamda su akoi gi potas haiba sisu yam darkar ni ko hapase aduna akoina har hapase deisa niyom chumna hapiba adu do so chap chana hapiba aduga water management haibadi ising gi changjima phajana lehenbiba aduga machaji akoina machaji yamna poogadi akoina yam phare haiduna su macha yam poktragadi hayeng lawsiam thoidori ni haiba nitrogen na hangbireipse aduga koina machaji yam pogadi tudhabagi changsi su khara handaba aduga mo khogi natural calamities from the yengaga na nungsitse yamna sitlagadi koina tudhabai chance ma su leire aduna hujik tudharakadore hairibatu hujik aina haijakriba hargi dose ko adudugi magi tangkak naina hapkadawagi mawong matau adagi amuksumuk khogi isingi level lehanba yamna wangna lehalloidaba ko adugumbagi aduga mu har ahamba hapasida ising lerambadu thadoga hapiba haibana chingba mayam si yengbiraga ne tawragadi sugumba nitrojita thingnariba problem se makhatan thingnaroi haina ina nitrojita sima suggest tawjage
Ngasigi ani suba lokhasariba wahang asina Khunganggi Thouram pubiriba taton amadi expert pu ikai khumna ucheri taton nanaugi mayang ton pambi tara mangamuk thajabani haujiksi pambi manga taruk mukti manadu manam lomda kuru tasilakle manadu yengbada angauba yamna kupatil makhal ama tongba ure hairiba til makhal si atopa pambi sing hainau pambi noba pambi sampra pambi dasu tongduna leiba ure masina hainau pambi noba pambi sampra pambi singsisu sihangadawre masibu kari tawraga fagadage takpira u haibirakpani aduga wahang hangbirakliba miyoy asina thangmaiban thau complex tagi thiam Rajendra Luwangni hoi hujiki khoigi thiam Rajendra Luwangna hangbirabe question ji khoi yamna dum darkar oiba haibdi mayang ton sisu akhoina thaina dagi hona akhoi yam pamna hujibokchi chanariba adunsu yumda thaba jisu kitchen garden da khangde thaba sum yamna tongnariba adu akhoigi Rajendra na haibiribasi aigi wakhalon dadi khoigi tin macha macha akuppa adu thingnare haibana chingba haibana aigi wakhanda khoigi leaf miner haina adu oirangodoba mali aduna hairiba manaju kuru sungjale haisi khoina viral room daga musu laksalakpi adugumbadu tadanaba khoigi hairiba khoigi tinje hatnabai damakta khoigi killer 707 haina adugi magi dosina 1.5 ising liter amada yalaga kapthok pirabadi akhoina hairiba tin makup nobab tabu tababu oigera mayang tondabu tababu oigera adu dum ngak thokpa ngamni haina aina Rajendra da sijidang aina khanghanjani ngasigi ahum suba lokhachariba wahang asina text message ki kuthangda thabirakpa wahangni hangbirakliba wahangna taton nasalgi thaibong pambisi ahanbadadi yamna pali aduga haujikna thaibong ahum mari dagi hena palaktre masibu kamdaugadage expert ke Paokhum tajaningi haibirakpani wahang hangbirakliba miyoy asina to mayai lekai dagi tilotama athokpamni ahoi tilotama athokpamgi se dum khoigi thaibong English ta khoina jackfruit ka chu hainari base khoigi adum hujikti yamna phai haidana khoina chips ka chu sadana saba se kan hoganare ado tilotama hoigi se aina khanjabada khoi pambi se yamna thaba oiranga dobudi mande adum oina mak khoina di pothok si di mai magi sahi je yamapogi matung ina pothok se adum handadana baidamakta se khoina maigi pambi gi machinjak se u pambi bu oigera hinjang na pibu oigera thaibong pambi su adum machinjak chaba se darkar oibanina pothok handar ibasigi maram si yamna budi lei haidi khudamoina harabda khoina ama khatang thababu oigera yamna thababu oigera khoina scientific package of practices se haibadi khoina thadringaida natraga tharaba matungda kari hapkani natraga kari section thauranglungni haibase tilotama na dum tawbasi tawbirambasu yai natraga na tawba watpadagi asigumba magi thaibong pambisi panbasi masing handarakpa oirangani haina aina thajai ko aduna khoina sidai sida thaibong pambisi panba horabanina kaya tharibano di khangdre aduna phajana magi masa marengda akangba yaurakpa adagi tin charakpa ni yaurakpa mayamdo khoina pruning phajana tawthakpiba aibdi kakthatpiba aduga pambi gi akoibada u pambi bu oiraga su khoigi napi singbi se yamna hondaba tilotaman tawbidoise aduga amuksu mu ising chaibiba haina water management ji support ama tharaga di aina khoina target amadi tawri haibadi pothok to yamhaningbagi target amadi tawrimnina magi water management tawba haina ising chaiba matamda darkar oiba ising adum chaibiba ikang thokna leiba natabida aduga khoina ising chaiba du yamna toina chaiba khopase adum matam leite natraga khudong chade hairagana khoigi mulching tawsanbiba kainaga charu chanai sina makhongje ahanbada phajana singdokpiraga charu chanai na kupsanbiba aduma yai aduga akhoina hujikti climate change sila abanina weather bu haigera temperature bu haigera ko sumbase ahongba simyam laeba aduna ahongba lakcharaga su khoina bigyani oiba mawongda hairiba thaibongsi khudamoina hairabada khoina chahi mari dagina manga boki manungda leiba akhoina pot ama thaba haibasi mamangda su haijakhibdumaina hek thadringi mamangda magi tawbam thokpa pit ka se tawraga ko haibadi kongga se tawraga hapam
ꯍꯥꯞꯐꯝ ꯊꯣꯛꯄ ꯍꯥꯔ ꯅꯨꯡ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯁꯟꯌꯨꯡꯗꯒꯤ ꯑꯣꯟꯕ ꯍꯥꯔ ꯑꯣꯔꯒꯥꯅꯤꯛ ꯃꯦꯅ꯭ꯌꯨꯔꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯌꯨꯔꯤꯌꯥ ꯈꯪꯗꯦ SSP ꯈꯪꯗꯦ MOP ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯤꯒꯤ ꯍꯦꯛ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯃꯑꯣꯡꯗꯨꯗ ꯍꯥꯞꯄ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯝꯕꯤ ꯑꯃꯗ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯌꯔꯗ ꯃꯦꯅꯔ ꯍꯥꯏꯅ ꯁꯟꯊꯤ ꯁꯟꯌꯨꯡꯗꯒꯤ ꯁꯦꯝꯕ ꯍꯥꯔꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ KG 50 ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯗ ꯍꯥꯞꯄꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯗ ꯃꯥꯗꯤ ꯆꯍꯤꯁꯨ ꯄꯥꯜꯂꯕꯅꯤ ꯃꯃꯥꯡꯗ ꯄꯥꯜꯂꯕꯅꯤꯅ ꯊꯩꯕꯣꯡꯗꯣ ꯆꯍꯤꯗꯣ ꯑꯗꯨꯝ ꯈꯔ ꯌꯥꯝꯃꯝꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯆꯍꯤ 4 ꯇꯔꯦꯠꯄꯣꯛ ꯂꯩꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯁꯦ ꯍꯧꯖꯤꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗꯨꯗꯩꯗ ꯃꯥꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯀꯪꯕ ꯌꯥꯎꯕ ꯃꯁꯥ ꯃꯔꯦꯡ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯕ ꯎꯕ ꯀꯛꯊꯠꯄꯤꯗꯅ ꯈꯣꯠꯇꯅ ꯄ꯭ꯔꯨꯅꯤꯡ ꯇꯧꯕꯤꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯥꯔꯝ ꯌꯔꯗ ꯃꯦꯅꯔꯁꯦ KG 50 ꯄꯥꯝꯕꯤ ꯑꯃꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥꯁꯤꯅ ꯑꯩꯈꯣꯏꯒꯤ 850 ꯒ꯭ꯔꯥꯝ ꯍꯥꯏꯕꯗꯤ 950 ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯍꯥꯔ ꯃꯈꯜꯁꯤꯅ 1.5 KG ꯍꯥꯏꯕꯗꯤ KG 1.5ꯒꯤ ꯆꯥꯡꯁꯤ ꯑꯗꯒꯤ ꯑꯃꯨꯛ MOPꯁꯤꯅ ꯍꯥꯏꯕꯗꯤ ꯃ꯭ꯌꯨꯔꯦꯠ ꯑꯣꯐ ꯄꯣꯇꯥꯁ ꯍꯥꯏꯅ ꯁꯤꯁꯤꯅ ꯒ꯭ꯔꯥꯝ 200 ꯃꯣꯏꯁꯦ ꯇꯣꯠꯈꯥꯏꯔꯒ ꯊꯩꯕꯣꯡꯒꯤ ꯃꯈꯣꯡꯗꯨꯗꯩꯗ ꯑꯀꯣꯏꯕ ꯔꯤꯡꯁꯦ ꯁꯦꯝꯕꯤꯔꯒ ꯆꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯁꯤꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯆꯍꯤꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯍꯥꯏꯔꯤꯕ ꯆꯍꯤꯗꯨꯗꯒꯤ ꯈꯔ ꯍꯟꯊꯔꯒꯅ ꯈꯔ ꯍꯟꯊꯅꯦ ꯍꯥꯞꯄꯤꯕ ꯍꯦꯟꯒꯠꯂꯒꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯍꯦꯟꯒꯠꯄꯤꯕ ꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯤꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯍꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯐꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯃꯥꯒꯤ ꯀꯦꯌꯔ ꯑꯦꯟड ꯃꯦꯅꯦꯖꯃꯦꯟꯁꯦ ꯐꯖ ꯇꯧꯕꯤꯕ ꯃꯆꯤꯟꯖꯥꯛ ꯍꯥꯞꯐꯝ ꯊꯣꯛꯄꯗꯣ ꯍꯥꯞꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯄꯣꯠꯊꯣꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯟꯊꯔꯛꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯇꯤꯂꯣꯇꯃꯥꯗ ꯁꯤꯝꯇꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯃꯔꯤ ꯁꯨꯕ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯂꯨꯋꯥꯡꯊꯦꯝ ꯇꯣꯝꯕꯅ ꯊꯥꯕꯤꯔꯛꯄꯅꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯄꯨꯕꯤꯔꯤꯕ ꯇꯥꯇꯣꯟ ꯑꯃꯗꯤ ꯑꯦꯛꯁꯄꯥꯔꯠꯄꯨ ꯅꯣꯜꯂꯨꯛꯆꯔꯤ ꯇꯥꯇꯣꯟ ꯑꯩꯒꯤ ꯂꯧꯔꯥꯛ ꯑꯃ ꯊꯥꯡꯖꯤꯡ ꯐꯧ ꯊꯥꯖꯕꯅꯤ ꯄꯦꯡꯕ ꯐꯣꯠꯄ ꯐꯥꯎꯕ ꯂꯣꯏꯔꯦ ꯐꯧꯁꯨ ꯐꯔꯦ ꯍꯥꯔ ꯈꯖꯤꯛꯇꯪꯁꯨ ꯆꯥꯏꯅꯤꯡꯉꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯥꯔꯁꯤꯡ KG ꯀꯌꯥ ꯆꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯒꯤ ꯄꯥꯎꯈꯨꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯔꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭रे ꯑꯩꯈꯣꯏꯅ ꯍꯥꯔ ꯍꯥꯞꯄꯁꯤ ꯕꯦꯁꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯕ ꯑꯃ ꯍꯥꯏꯗꯤ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯨꯗꯩꯗ ꯂꯧꯐꯝꯗꯨꯗ ꯆꯥꯏꯍꯧꯕ ꯑꯃ ꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯇꯣꯞ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯔꯕ ꯃꯇꯨꯡꯗ ꯆꯥꯏꯕ ꯍꯥꯏꯕ ꯑꯃ ꯇꯣꯝꯕꯒꯤꯗꯨ ꯂꯧꯔꯥꯛ ꯑꯃ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯂꯧꯔꯥꯛꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯗꯔꯀꯥꯔ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ 66 KG ꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯍꯥꯏꯔꯤꯕꯁꯤ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯩꯅ ꯍꯌꯦꯡ ꯐꯧꯁꯤ ꯄꯥꯜꯂꯕꯐꯥꯎ ꯁꯤꯗꯩꯁꯤꯗ ꯂꯣꯛꯇ꯭ꯔꯤꯐꯥꯎꯇꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ SSP ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯍꯥꯏꯁꯤꯅ 113 ꯃꯨꯛꯁꯦ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯂꯧꯔꯥꯛꯁꯤꯗꯅꯤꯀꯣ ꯁꯪꯉꯝ ꯑꯅꯤꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ MOP ꯁꯤꯅ ꯑꯩꯈꯣꯏꯅ KG 63 ꯃꯨꯛꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ 3 ꯊꯣꯛꯅ ꯍꯥꯞꯄꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯤꯕ KG 63ꯇꯣ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯊꯥꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ KG 63ꯁꯦ ꯁꯤꯁꯦ ꯑꯁꯤꯒꯤ ꯁꯔꯨꯛꯁꯦ ꯑꯃꯨꯛ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒꯀꯣ ꯊꯥꯔꯕ ꯃꯇꯨꯡ ꯁꯤꯗꯩꯁꯤꯗ ꯅꯨꯃꯤꯠꯁꯤ ꯇꯣꯞ ꯗ꯭ꯔꯦꯁꯤꯡ ꯑꯣꯏꯅ ꯍꯥꯞꯇꯣꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 30ꯗꯩꯅ 35 ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯍꯧꯖꯤꯛꯀꯤ 33ꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯑꯃꯨꯛꯁꯨ 45 ꯗꯦ ꯁꯨꯕꯗꯣ ꯑꯗꯨꯗꯩꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠ 95 ꯍꯥꯏꯗꯤ ꯊꯥꯔꯕ ꯃꯇꯨꯡꯗꯨꯗꯩꯗ ꯂꯤꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯗꯩꯗ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯁꯦ ꯍꯥꯞꯄꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ SSP ꯑꯗꯨꯒ ꯄꯣꯇꯥꯁꯀꯤꯅ ꯑꯄꯨꯟꯕ ꯁꯔꯨꯛꯇꯨꯅꯀꯣ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ 33 ꯑꯃ ꯍꯥꯞꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯄꯨꯟꯅ ꯍꯥꯞꯄꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯝ ꯄꯣꯠꯊꯣꯛꯁꯦ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯁꯤꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ 5 ꯁꯨꯕ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯦꯛꯁꯄꯥꯔꯠ ꯑꯃꯗꯤ ꯇꯥꯇꯣꯟ ꯑꯅꯤꯕꯨ ꯍꯩꯔꯣꯛꯇꯒꯤ ꯅꯣꯌꯣꯟ ꯁꯅꯥꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯍꯧꯕꯤꯔꯛꯂꯤ ꯈꯨꯔꯨꯝꯖꯔꯤ ꯍꯪꯖꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯃꯃꯥꯡꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯇꯥꯛꯄꯤꯔꯛꯈꯤꯕ NTK ꯍꯥꯏꯔꯤꯕꯁꯤ ꯍꯥꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯤꯗꯥꯛ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯍꯥꯟꯕꯒꯤꯁꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯂꯤ ꯇꯤꯜꯍꯧ ꯆꯥꯔ ꯈꯔꯁꯨ ꯍꯨꯟꯖꯅꯤꯡꯉꯤ
hunbagi mawong hakwadaba harna chingbasu takpiraklagadi punsigi kaujaroi haibirakpani khoi nuyon sanana hangbiraiba khoi NTK haisi NTK haiba natte NPK haigadobani aduga NPK hairiba je khoi pambi gi machinjak nitrogen phosphorus potash haina pambi na sadra yadraba adugumba makhal gi pambi gi machinjak tuni aduna hairiba khoi NPK hairiba se pambi gi machinjak ni aduga khoi nuyon sanagi ani suba wahang duna tilhau chara khara hunjaningi kamaina hungadage aduga hakwadaba harna chingba takpiyo haibani ahoi ai haijage hoi matamga yaurakpaka tilau char hunbasi tasengbagi hairagadi aina hungadoriba jaga si haibadi koina low cost romda haibadi icham chamna open field da hungadoribra natragana koina poly house kumba adugumda hungadoribra haibasima khoi ihan hana khangdokpase khoi noi sanagi wafam se darkar oi adum oinamak ani makta hunba yabado ai adum haijarage isam samna khoigi mapanda hunge hairagana khoina tilau thadoriba lawfamdudagi henna fertile oiba mafam amase khanbiro aduga khallaba matung sidaista hairiba mafamsi khoina chara hunbam haibasi akhoigi main lawfamdude henna fertile oibado ina haijare aduga amuksumu hujigi lawfamsi ising hayeng tungdana leigadoba nataba akhoigi isingji drainage system je phajana leiba ko aduga mafamdo khanbirani aduga nungsa su khara phangba urum su khara langba aduga mafamdo khoi chara gi damakta khanbibase yamna darkarni aina khoina tawgadoriba haidi tilauda hairasu aina thagadoribagi sangam ama thadoribra lokhai thadoribra natragana bari thagadoribra haibana chingba khoina sangam ama thage hairagana tilau charsi khoina kg ani makhai mukse darkar oeba hoi variety gi de makha poli adu itarsu khoina recommended akhoigi seed rate haiba amana adugumba amasu leibanina khoina kg ani makhai gumbasi khoina sangam ama thabai lobirani aduga khoina semgadoriba khoigi chara hunphamsi khoina khando oba matung sidaista kupna yanghai biraga adudaida leiramba uchet wachet nungna chingba mayamdu manthokpirega khoina chara hundoriba maphamsi khoina apak parom sidaista meter amadagi heloidaba ko aduga hairibasi meter amadagi heloidaba asangbadudi aina kayamna thadoribano haibagi makha pole aduga amusumu khoina hargi hairagadi thoidongna sidaida hinjang napi natraga tilau chara sembada thuidongna khoina urea chemical fertilizer je hapubagi mathause kasu thuidongna tade aduna aina lauriba khoigi 1 meter pakpa aduga sangbadi aigi lofam dugi haibadi aigi convenient laiba pham plus aina thagadoriba kaya yamna chauna thagadoriba no haibadugi makhapona ko asangbadudi ohenlani aduga aikhoina hujiki 1 meter pakpa natraga 1 meter sangba khudamoina hairabada 1 meter square gi area sita khogi farm yard manure se 4 kg je happy pasi darkar oyeba aduga khoina yanbasi kupna yalaga khoina yompak ki mating na khangde natraga charado khoina yonbagi romda chatoribra kayam pak chauna thadoribano haibado aigi chugadoribadugi matung ina khoina yompak na bu orasu kupna yanghai biraga hujigi hairiba khogi farm yard manure se magi se 4 kg 1 meter square sidaista 4 kg gi sang je happy rega aduga kupna yanghai birani aduga tokhai birani tokhairaba matung sidaista akhoi chara semgadobasi akhoina leiriba labuki leimai duga chap manana nataba khara wangtakna race oina haidi akhoi race bed method aina race bed method ta tobasi dei cha phaido macha semaga tobasi dei cha khoina 20 cm mukse haibadi foot khai dagi khara hena 20 cm se wangna akhoina kupna akhoi ngasai gi farm yard manure duga to khairo matung dei cha 20 cm kun mukse wangna takhat piraga sangna isagi convenient aduga apak na 1 meter dagi hena hendabida apakdara khoina sembirani aduga semaga khoina bigyanik oiba mawongda hayeng charadu haurakpa matamda natraga laina tina lakpa matam sidaista problem kaya thengnabadu irai laina kanba ngamnabai damakta khoina line showing tawba haina ko adumaina line si khoigi 8 cm gi gap sidaista karigumba khoigi apakpa rom sidaista sangna asangma romda natabida apakpa rom sidaista chaigumba amna tak thamaga 8 cm gi gap sidaista tilaugi maru je thadabi doineba aduga hairiba tilau sidi akoina authorized dealer dagi
adum akoina leijaruba adugumba oibanina ma seed treatment di tore karigumba seed treatment tawraktagadi akoigi captain ko adedi Thouram ka kaina akoigi seed treatment tawnaba akoi chemical duna akoigi 1 gram lauraga adegi akoigi maru sina 1 kg ja 1 gram do laura to khairaga thaba ma duisu akoigi dukan dagi haidi authorized dealer dagi leirakpa akhoi maru oiragadi adu muto rubai ka su thoidoktre aduna aina hujik hairiba mark ki mathak tu da akoigi khudom bine khuyai sine khubi sina akhoi chapaga maru se khoina chapaga ide nairap tawraga thadaraga line swing du da aduga akoigi mathak sida ngasai gi farm yard manure akuppa akoigi haipet bobo launa yaubana taba akoigi compost to adu do mathak sidaija section biraga akoina mathak ki akoigi chara maru du hunba loire hai kan sidaista bora gumani khangde charu gumani khangde haujikti irai laina akoigi lomi ichin naw singna su phi na su dum kupaga seasonare ko aduga khoina chara gi damakta di ising chaibasi pere na chaibasi darkar oiba aduna pere na ising do chaibiraga magi maton chongdri bawba ayuk nungdin padana ising chaiba adu natragana leiriba inil gi fibam yengaga yam kanna chaisaluraga su fungus karakpagi aduguma khudong chadabadu thingnadana mai damakta khoi inil gi fibam je yengaga hodribo germinate tawdribo haidi maton chongdri bawba khoina ising chaibasi darkar oiba khoi tilau chara sembase aduga tilau si akoina hek maton chongakpaga haidokpiraga adaidi pere sina ising chaibajidadi pere na adum chaibiba chara se pere sina magi inin gi fibam yengaga tilau gi magi manado ahum palae haiba kandu daida 8 to 10 cm mu wangba muki chang sidaista khoina lingtokpase darkar oiba ngasigi taruk suba text message ki khuthangda hangbirakli bu hangasina Nambol Balaram Khul Maning Laikai dagi namairakpam bor singna hangbirakpani tato nanawgi ingkholda pungdol borobi hairaga khangnaba pungdol pambi anikak hauje hairiba pungdol sing asi yamnasu pali yamnasu chawi adubu paliba pungdol ayamba fugri thungbadongna tawi aduga chekhai masibu karamba laina tilnana oigedage nanawda mukta takpirau haibirakpani hoi ai kogi borsingi pakhum sei khatang thamjage ngasai ayangna kogi jackfruit da haibadi theibung da haibagumna khoina pungthon pambi jisu pot ama tharaga di khoina bigyani oiba mong da thaba haibasi darkar ni aduna pungthon si borobi ka khalakpa natraga sekhairakpa haibasi khoina magi kari dagi thola ibano haibasi yamna scientific oiba mong da thadaba adugumbadagi natraga care and management phajana tawdabadagi tholakpani haina hage khudam oina hairabada kogi kaino si isingje phajana pibidaba pigadawo matamda phajana thar matungda phajana pibidaba aduga ngasai aina haijagriba kogi pambi gi akoibaji sisi nana thambiba haibasima darkar ni aduga yamna luriba se koina pungthonji koina manipur da thanariba si ayambana pungthonji hujiksu koi borsingna pambi ani dang thai hai dumaina kogi pungthol gi haibadi gobaji gi farm guma tawbasi thoidongna leitribanina har piba khotpa sugumbasiti anambana tawnade borsingi wada sunatana aduna khoina pungthonsi su khoina thadringai mamang sida khoigi farm yard manure hairibasi khoigi 30 kg mukse khoina pambi amada khoina hapasi darkar oyebako aduga sahi gi oina khoina panba loiraba matam sidaista khoigi urea khoigi chaurangna 600 gram gumba pungthon pambi amada aduga SSP single super phosphate haina aduna kg ama makhai gumba aduga mu MOP haina murate of potash ina gram samri gumbase pambi side sahi gi khoina hapiba asimati khoina darkar ni sugumbasima tawbiba sugumbasina pambi gi khoigi variety khenabagi matung ina magi skin do haibadi borobi makka natragasu karak lawba haiba punthon makhansu adum leiko borosing aduga akhoigi leina tina dagi tholakpa khoigi deficiency symptoms fu haigera adugumade tholakpa haibasu lei aduna hairiba khoigi pungdon hujigi hauriba khoigi pungdon pambi ani se hairiba aina hujik haijakhriba khoigi farm yard manure adagi urea SSP MOP adu khoigi sahi gi oina hapiraga magi matam gi ising chaibiba nungsa yamna saraga su pungthonje phajana ma ising maisinga walagadi phajana kaino oiba ngamdaba aduga mu pot haibaje khoina khangchai ga mu ising chaishanba sisu aidin sa saramadi nong khangchu chu ba sisu phattaba haiba ma ade ising dhairu khataba aduna matam gi magi ising gi darkar gi oiba do khoina pambi che chaugera pikera khoina makhongju khara takhatpiba aduga har si
ꯁꯤꯁꯨ ꯍꯥꯞꯄꯤꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯍꯥꯔꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯤ ꯇꯧꯕꯤꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯄꯨꯡꯊꯣꯜꯗꯨ ꯃꯁꯥꯒꯤ ꯚꯦꯔꯥꯏꯇꯤꯗ ꯀꯥꯕ ꯔꯐ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯔꯛ ꯀꯔꯛ ꯂꯥꯎꯕꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯚꯦꯔꯥꯏꯇꯤ ꯑꯣꯏꯔꯒꯗꯤ ꯚꯦꯔꯥꯏꯇꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄꯗꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯁꯤꯁꯤꯗꯪ ꯑꯝꯇꯪ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯕꯣꯔꯁꯤꯡꯗ ꯑꯝꯇꯪ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕ 3 ꯁꯨꯕ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯇꯦꯛꯁ ꯃꯦꯁꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯇꯥꯇꯣꯟ ꯅꯅꯥꯎꯒꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯅꯤꯒ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯅꯤꯒ ꯊꯥꯖꯕꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯄꯥꯜꯂꯤ ꯍꯟꯗꯛꯁꯨ ꯐꯖꯅ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯗꯤ ꯃꯍꯩꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯤꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯩꯁꯤꯡꯁꯦ ꯌꯦꯡꯕꯗ ꯃꯄꯨꯡ ꯐꯥꯔꯕ ꯅꯥꯄꯨ ꯃꯆꯨ ꯆꯪꯂꯕ ꯃꯍꯩꯁꯤꯡꯁꯤ ꯍꯦꯛꯂꯒ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯈꯥꯝꯗꯦꯛꯄ ꯎꯖꯩ ꯃꯁꯤꯕꯨ ꯂꯥꯏꯅꯥꯔ ꯇꯤꯜꯅꯥꯔ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯄꯥꯝꯕꯤꯁꯤꯡꯁꯤ ꯃꯈꯨꯜ ꯍꯨꯠꯇꯨꯅ ꯍꯣꯔꯥꯏ ꯃꯀꯨꯞ ꯃꯥꯟꯕ ꯈꯔꯁꯨ ꯎꯖꯩ ꯃꯁꯤꯗꯒꯤ ꯀꯟꯅꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯕꯤꯔꯛꯄꯅꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯌꯥꯏꯔꯤꯄꯣꯛ ꯁꯤꯡꯒꯥ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯃꯣꯍꯝꯃꯗ ꯑꯐꯖꯜꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯍꯝꯃꯗ ꯑꯐꯖꯜꯒꯤ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏ ꯆꯝꯄ꯭ꯔꯥ ꯊꯥꯕꯗ ꯌꯥꯝꯅ ꯊꯦꯡꯅꯒꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤꯁꯨ ꯃꯉꯥꯏꯔꯦ ꯆꯝꯄ꯭ꯔꯥꯕꯨꯗꯤ ꯈꯔ ꯌꯥꯝꯅ ꯊꯥꯅꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯊꯥꯅꯔꯒꯁꯨ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛꯇꯨ ꯐꯖꯅ ꯄꯤꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯥꯛꯄ ꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯟꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯎꯍꯩ ꯋꯥꯍꯩꯗ ꯈꯪꯗꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗ ꯈꯪꯗꯦ ꯊꯥꯔꯤꯕ ꯃꯐꯝꯗꯨꯃ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯅꯤꯡ ꯇꯧꯕ ꯍꯥꯏꯅ ꯄꯨꯡꯊꯣꯟꯕꯨ ꯑꯣꯏꯒꯦꯔꯥ ꯆꯝꯄ꯭ꯔꯥꯕꯨ ꯑꯣꯏꯒꯦꯔꯥ ꯖꯦꯛ ꯐ꯭ꯔꯨꯠꯄꯨ ꯑꯣꯏꯒꯦꯔꯥ ꯑꯀꯪꯕ ꯃꯁꯥ ꯃꯔꯦꯡ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯅꯤꯡ ꯇꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯍꯥꯔ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯝꯄ꯭ꯔꯥꯁꯤꯁꯨ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯔꯕ ꯃꯇꯨꯡꯗꯨꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯔ ꯄꯤꯕꯁꯤꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯞꯖꯦꯜꯗ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯥꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯍꯦꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯃꯊꯪ ꯆꯍꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯐꯥꯔꯝ ꯌꯔꯗ ꯃꯦꯅꯔ ꯀꯣ ꯑꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤパꯜꯂꯕꯅꯤꯅ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ ꯍꯥꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯔꯁꯤꯀꯣ ꯁꯤꯗꯩꯁꯤꯗ ꯄꯥꯝꯕꯤ ꯑꯃꯃꯝꯗ ꯐꯥꯔꯝ ꯌꯔꯗ ꯃꯦꯅꯔꯁꯦ KG 90 ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯁꯤꯅ ꯑꯩꯈꯣꯏꯅ 1 kg ꯑꯁꯤ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯏꯗꯤ ꯖꯦꯛ ꯐ꯭ꯔꯨꯠꯇꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯕ ꯒ꯭ꯋꯥꯚꯥꯕꯨ ꯑꯣꯏꯒꯦꯔꯥ ꯌꯨꯔꯤꯌꯥꯒꯤ ꯗꯣꯁꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯞꯄ ꯅꯠꯇꯕ ꯆꯍꯤꯒꯤ ꯑꯣꯏꯔꯕꯅꯤꯅ ꯇꯥꯡꯀꯛ ꯑꯍꯨꯝ ꯁꯨꯛꯅ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯊꯣꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥꯁꯤꯅ 1 kgꯒꯤ ꯆꯥꯡꯃꯨꯛꯇ ꯑꯗꯨꯒ SSP ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠꯁꯤ나 KG 1.5ꯒꯤ ꯆꯥꯡꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ म्यूरेट ऑफ पोटास हाइसिना ग्राम 100ꯒꯤ ꯆꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯑꯃꯃꯝꯗ ꯍꯥꯞꯄꯤꯔꯒꯗꯤ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯗꯤ ꯋꯥꯠꯂꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇ꯭ꯔꯪ ꯕꯣꯔꯔ ꯍꯥꯏꯕꯗꯤ ꯃꯈꯨꯟꯗꯣ ꯍꯨꯠꯂꯒ ꯀꯩꯅꯣ ꯑꯣꯏꯔꯛꯑꯦ ꯍꯥꯏꯗꯨꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟꯗꯣ ꯃꯥꯒꯤ ꯆꯝꯄ꯭ꯔꯥꯒꯤ ꯃꯥꯒꯤ ꯃꯎ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡ ꯐꯥꯎꯅ ꯍꯨꯠꯄ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥꯁꯤꯁꯨ ꯕꯣꯔꯗꯣ ꯃꯤꯛꯁꯆꯔ ꯑꯣꯔ ꯕꯣꯔꯗꯣ ꯄꯦꯁ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯅꯨꯗꯨ ꯑꯩꯈꯣꯏꯅ ꯄꯦꯁ ꯁꯦꯝꯃꯒ ꯇꯩꯁꯟꯕ ꯑꯗꯨꯝꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯪ ꯁꯤꯇ꯭ꯔꯁꯀꯤ ꯃꯥꯒꯤ ꯕꯣꯔꯗꯔꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯈꯔ ꯀꯟꯕ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯣ ꯄꯦꯁꯁꯤꯒ ꯀꯥꯔꯕꯔꯤꯜꯁꯤꯒ ꯀꯣ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯟꯁꯤꯗ ꯀꯥꯞꯁꯟꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯟꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯦꯁꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁꯁꯤ ꯁꯦꯝꯃꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯟꯗꯨꯗꯩꯗ ꯊꯝꯖꯤꯜꯂꯒ ꯀꯣꯇꯟꯒꯨꯝꯕ ꯑꯃꯅ ꯐꯨꯝꯃꯒ ꯍꯥꯏꯕꯗꯤ ꯈꯨꯝꯃꯒ ꯊꯝꯃꯒ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯊꯣꯛꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯂꯩꯄꯥꯛꯀꯨꯝꯕꯁꯦ ꯃꯦꯟꯁꯜꯂꯒ ꯀꯣꯇꯟ ꯇꯧꯔ ꯃꯦꯟꯁꯟꯕ ꯑꯗꯩ ꯄꯦꯇ꯭ꯔꯣꯜꯗꯣ ꯇꯧꯔꯒ ꯇꯧꯕꯁꯨ ꯀꯅꯥꯒꯨꯝꯕ ꯇꯧꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯕꯣꯔꯗꯣ ꯄꯦꯁꯁꯤꯒ ꯑꯗꯨꯒ ꯀꯥꯔꯕꯔꯤꯜꯁꯤꯒ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯍꯨꯠꯂꯤꯕ ꯃꯐꯝꯗꯨꯗ ꯃꯦꯟꯁꯜꯂꯒ ꯑꯩꯈꯣꯏꯅ ꯀꯣꯇꯟꯅ ꯊꯝꯕꯁꯤꯁꯨ ꯑꯗꯨꯒꯨꯝꯕꯁꯤꯁꯨ ꯃꯥꯒꯤ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯞꯖꯦꯜꯗ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯗ ꯊꯝꯖꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯈꯤꯕ ꯗꯣꯛꯇꯔ ꯄꯥꯡꯒꯩꯖꯝ ꯕꯤꯖꯌꯥ ꯗꯦꯕꯤ ꯁꯕꯖꯦꯛ ꯃꯦꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯍꯣꯔꯇꯤꯀꯜꯆꯔ KVK ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯄꯨꯁꯨ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅꯁꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ
ꯑꯗꯣꯝꯅ ꯊꯥꯕꯤꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯦꯜ ꯑꯦꯗ꯭ꯔꯦꯁ ꯗ ꯁ꯭ꯇꯦꯁꯟ ꯗꯤꯔꯦꯛꯇꯔ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯐꯥꯔꯝ ꯑꯦꯟड ꯍꯣꯝ ꯁꯦꯛꯁꯟ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯄꯤꯟ ꯅꯝꯕꯔ 795001ꯗ ꯋꯥꯍꯪꯁꯤꯡ ꯍꯪꯕꯤꯔꯛꯇꯨꯅ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ khunganggithauram@gmail.com ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9436685662 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ WhatsApp ꯅꯠꯇ꯭ꯔꯒ ꯇꯦꯛꯁ ꯃꯦꯁꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣꯝꯒꯤ ꯋꯥꯍꯪꯁꯤꯡ ꯍꯪꯕꯤꯔꯛꯇꯨꯅ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ